Good morning. Ngasigi akogi card ki message haipetang yeng minarase ko. Second se numit oire ko. Second se numit se koina set ka toriba color se akogi yellow machu. Atuga Thursday ki ritual second se numit ki ritual tobo ngai dum continue tobiro ko. Hadi mamang da togiba ngai haitare ko. Atuga ahamba da card message yeng minarase adudagi timing afaba ko ngasigi oina. Sidagi ahum katang thopirase ani ahum ko card number 1 2 and 3 aham by card message ko aham by card message 6 of swords in like ko 6 of swords se katang ko haidi kitang peaceful oy mafam gumba da chat piyo yara ga ti ko ngasi song wakhan se sum nungai te khote kan khalase ba wakhan nungai ta ba har ga di mind relax oi da ba do tara ga di kitang khara kani asanga man leiba jaga gumba ising gumba leiba jaga gumba da ko chatlaga ne haidi phambiyo ba dai kan do da haidi phamaga meditate tawbani khangde adumain tawi ba hai tar ko haidi adu haidi sida samna haiba da haidi kitang peaceful oina leion haiba ne ba ngasi se ko aduga anishuba ko anishuba se kitang chection lo chathok khotok gumba da khara chection lon hai ngasi oina hai ga de ko haidi kitang haidi tuba khotba adumain oina piba hai tar ko haidi kitang aduda haidi ngasi chathok gumba da khara chection biba ma aduga ahum suba se ko ahum suba sina ko tabak se tarai da ba hai tar ko aina tawdori ba tabak aina hoji tawri ba tabak inkhang myam se amna lai da oi ko am thina challenging oi ko challenging oi raga so haidi no madi hai tar ko aina ngasi so am hona je no madi soidana hai ta aina ngamaga aina mai di pa ka ne ba sida hoji wajaraga so aduduna ko haidi lepi go no ba hona sida hai se ko aduga akogi afaba timing se pung 5 ga minute 9 daina pung 3 ga minute 8 phau lere ko adagi mu 10 ga minute ama dagi na ani ga minute kun phawom leire adagi mu 3 ga minute ni putare tagina pung 9 ga minute kun phawom leire ko nungdang gi ni ko sisina hadi nungda wairam gi pung 3 ga minute ni putare tagina pung 9 ga minute kun phawom leire ko adagi atheng bagi na mu 13 ga minute kun tare tagina pung ama ga minute ama phawba sisina ahingi 13 minute kun tare tena ama ga minute ama phawom leire adagi ani ga minute kun 35 dagina pung 5 ga minute 92 phawom leire ko sisina akoi gi ngasigi oina afaba timing ado second sense haidi ma ahamba video yengbo oina oi ngai gi hai tar ko ahamba yengbo oiragadi Thursday ritual to ban hai Thursday se kai shunate ko Thursday se ngasai khoi first ko main oina haidi color se matter to ko haidi color se yellow gumba yamna use to bi ba se ko ngasi gi numit se ko even cha ba da phau ba hai tar ko haidi koina yellow gumba consume to bi ba hai tar consume to ba hawai oiro maiden gumba ga leina ko adumba gumba dumaina gumba koina injang napi da ga chaba yai ko aduga amana mu aina haibado hadi main oina hadi nupi nge gi oina hai tar di koklubi ga no ba aduga fishery ga no 5 days tar so kai shu kai de hadi nimit to ma hendo ga dum lawo ba dum hadi keno numit oina lubi ba hai tar mathangi numit irai numit che da oina adumai tawraga lubi ba aduga firon suba ko suba chamba thabak sima yam ka hena tobi da ba sigi numit da ataraga di hadi sudok cham thok da ba sudok cham thok ba chat khi boina loina oina ko adu Thursday haraga di ngasai gi lan gi numit ni nam ka hadi lan chang pokot pa adumai na oidena ngo sawon se numit da aina sudok pa cham thok pa yam tawga de loina drain out tawkrani haibagi belief ne ba aduduna yaringe hadi suba chamba dagi koklu ko pa si se tobi da ba hai tar adu se da leire akoi ngasigi card की मैसेज से मैम थैंक यू